Kuki Khutlai paibasing thengnabada makhal khudingmakki khutlaising sininagani Kuldip ngarang Moreida leiba Manipur Police Commando singda chatharakhiba attack adu Moreida operate tawriba PDF amasung Myanmardagi reinforcement oina changlapa Khutlai paibasingna tawramba yai habagi intelligence report lay loinana hauji security force ki mathakta warda sininagada khutlaising sininarakley haina state police ki officer amana phongdorakhibadu adu sutare Maram aduna security force in Kuki Khutlai paibasing thengnabada makhal khudingmakki khulai sininagadaban haina security advisor Kuldip singhana phongdokkhre ngasi nungthin chief minister secretariat ki darbar hall da pangthokhiba paugi mifam amada security advisor Kuldip singhana hai ngarang anganba ayukta Moreida leiba state force ki commando ki post ahum da chatharakhiba attack adu Myanmar lalhoba Khutlai paiba PDF amasung thokliba irang asida reinforcement oina Myanmardagi changchilapa Khutlai paibasingna tawramba yabagi intelligence report fangim hanadi Kuki Khutlai paibasingna tawrapa attack ta asi arapa mafamdagi tawrakpani aduga ngarangi thawdo adudi anapa mafamdagi chatharekhibani ngarang nomai kapnabagi thawdo adu laksinanaba Assam Rifles amadi BDF personnel sing yauna puna state force ka loinana thengnaminaki aduga BDF amasung Assam Rifles ki maikaidagi state force awapa Kuki Khutlai nomai maruna chingba piduna mateng pangki combine oina paksana khut hanbadagi Kuki Khutlai paibasing adu mafam aduwaidagi takthokpa ngamki ngarangi thawdo adugi matung ina state government ki oiba coordinational meeting kaya ama pangthokkhre loinana ngasi ayuk BDF ki company ama aduga army ki kalam ani Casper mari ka loinana makhagi lambida changtuna haujuk more yaukhre ngarang Ministry of Home Affairs da state government haibadagi helicopter amasung ngarang numidang Imphal thunglakhi aduga numidangi matamda Moreida helicopter adu taba yadabana ngasi ayuk pung 3 tagi mathau taba Kuki Khutlai kayaga loinana ngasi ahum marirak paiduna Moreida pusinba haukhre loinana IG kabibasu hariba helicopter aduda chatuna Moreida chathariba operation adu masamakka hakthengnana supervise tawbosu haukhre mafam aduda mahakna Jones Command Center ama hangdoktuna combine amadi Kuki Khutlai paibasingna lairibasing adu loksinbagi thaboksu haukhre loinana makhatana security forcing pusinbada sininanaba achoba helicopter amasuk Ministry of Home Affairs tharaknabasu haikre hairi amaramda Moreida State Commando na lairiba mafam ahum aduda Kuki Khutlai paibasingna awangba mafamdagi target line tawrakliba asidagi ngakthoknaba hena mafam chaba yenglaga lainanabasu thorang tawkhre ngasi nungthildagi hauna state force army gi oiba Jones operation chathaba hauduna fresking checking tawbaga loinana chingi akoiba mafam kayasu security singna paisimba ngamle pami singna hangba wahangi pakhum piraduna Kuldip singhana hai hauji Kuki singna micham miyam amadi security force khut tharakpagi chang asi yamna wangkhalakli asi yenglaga mafam khudingmakta security forcing alert oina lahenkre nongmanini asida masi mapung phana laksimba ngamlagani habagi thajaba lay haujitu state force amadi central force anigi marakta ningthina coordination tawnari kadigumba matamda phaungnaba watpadagi thawdok macha macha thokpa lay adubu masina coordination leitre habadi lette aduma hauji security singna fibamsi laksimba ngamlabani ngarangi Moregi attack ta aduda Assam Rifles amadi BSF ki maikaidagi su nongmai kaptuna Kuki sing thengnakhim makhatana Kuki Khutlai paibasing asi mapung phana laksinabagi damakta makhal khudingmakki khulai sininagani commando sing asichu state force ni makhoi Moreida adumak duty tawduna punna Jones ward tawminagani haiduna su mahakna makhata rakhi haujik thokliba irang asida Assam Rifles singa Kuki Khutlai paibasinga punna laminaraga maitede nomai kapsinbada Assam Rifles singna yengduna lairi haibagi matangda mahakna hai asigumba asigi matangda mari leinaba senior officer singda haiba laire karigumba tawragade makogi mathakta action lawgani Moreida ngarang commando singda Kuki Khutlai paibasingna chatharakhiba attack ta adugi mamangda Kuki NP amadi atai Kuki o singna Moreida gi commando sing lakthokinaba haiba lay loinana karigumba lakthoktaba taragadi commando singi mathakta attack tawgani habasu lay loinana makoina kari karamba mawongda attack tawrakpa yabage habagi matangdasu intelligence na phangnaba hotnaki aduda anakpada leiba volunteer singa loinana mapandagi changlakpa Kuki Khutlai paibasingna attack tawrakpa yai haina su phangki
ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯈꯤ, ꯂꯣꯏꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯅꯛꯄꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯔꯦꯗ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ. ꯑꯅꯟ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 2 ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯣꯔꯦꯗꯒꯤ ꯐꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅꯁꯨ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄꯤ.ꯗꯤ.ꯑꯦꯐ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯍꯥꯛꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯉꯔꯥꯡ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯇꯗꯤ ꯃꯣꯔꯦꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯄꯤ.ꯗꯤ.ꯑꯦꯐ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯔꯤ-ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯐꯥꯕ ꯑꯃꯗꯤ ꯃꯁꯥ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯆꯞ ꯆꯥꯕ ꯃꯈꯣꯏ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯉꯔꯥꯡ ꯃꯣꯔꯦꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩ ꯀꯟꯕ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯩꯔꯝꯂꯒꯗꯤ ꯃꯗꯨꯁꯨ ꯆꯨꯝꯊꯣꯛꯅꯕ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗ ꯗꯤꯃꯥꯟꯗ 3 ꯃꯔꯨꯑꯣꯏꯅ ꯇꯧꯔꯤ꯫ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯂꯧꯊꯣꯛꯎ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯎ, ꯑꯃꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯦ꯫ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯇꯣꯞꯄ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫